mayam ngasidi pangkhola asangba uti se mayam da share tawjarage mayam na yamna hangba amasung requested video ne masi aduna masida chang da baya da ba machal je kaino habda pangkhola je tare pangkhola je imane bigi mayum da gi he ubane khoi swai da khar pan ba wale duga akhangba mafam da ju hekning ba adagi khoi gi hingol da gi khamena simana ju hapsare masida khoi gi sebot mana happa yai sebot su happa yai adagi maire mana happa yai mana achaba mayam je loi happa yai aduga akoina kaino se awa thabi khara sangtak tawbase hape adagi nungsidak su hapsale manam nungsina ba aduga hawai thrak asangba kitang ju hapsale ina adugi matungda akoina chagem se hapkadamni dana ko akogi sumba uti sidade chagem se happa matamda aina ne gi je dom tosalle sida gi je tongana akogi horen kahani phutlam daida dom hape yai ba dubu chagem se to laga dom munmina rasano ina hapsale aduga haziki hapagi matang sida ising khara hapani yamna haptabida ko aduga chini kitang su hapsare chini sa thumnabagi nate ko ngasai asang baje retain tawnabane ba haidi hangapangu machang tanaba sigi matang sida soda begap thau busu yam phaje asang baje adu aidi kaw bunani aduga pressure cooker sida phutlisna kai gino habda ngasai chapu je khara pi aba aduna horen ina transfer tawrage na aina pressure cooker da anira ahumla kam thoe aduga adu loiraga chapu sida sok adum tawsallage na sok tawbagi so khoi numit tudi khoina kahani chanam tilau je hande so hapti uti gumudadi ko aidi lau chanam se aduga khoi gi maite gi oiba maroi marang mamsna dum phajana sok tawbirani sigi matang sida jira kitang hape yai sudoga adagi hing ju kitang hapiro habadi manam nushina ba dai hausu haubane amna adagi tejpata kitang su hape aduga adugi matung du danga sagi phut khibodo khoina sida amu phajana sangjallani aduga sangjallaba matungda ising kitang amu hapiyo kai gino da ma je kitang kangjan greba khoina phutpada aduna ising kitang hapaga phajana ma se akhogi kahani leira ga ne otpiba ma se hingjang se otpa haibada su haubada su leiba aduna otla kanda sigi matang da idi soda be kapse tha eng sai ka howrabanna aduga horen amu tha asu yai kari gumba yamda ta de ko aduga phajana otla ga ne gas se leithara thamba aduni akhoi maitei gi slow cooking da hauri se moi akhoi slow cooking hai se akhoi maitei gi am hauri je hingjang umami flavor la ise sidaneba aduga phajana otpirani aduga mulakpa tanja sida kano akhoi sangom cream dai ghi kitang zo mu hapsal leina hauna bana adumain tawraga smaina numit se loishin gare mahauti yam thina leirame ko haibadi mahau yam hawe no ti za haine aduga haribop su kitang thae na loiram daida aduga nungsida su kitang thae di aidi phadigom thakti bu uti se nongta aduna nungsida ki manam jam nungsiena aduna mayam su try to biyo yam haw